ꯐꯖꯔꯦꯍꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯇꯣꯏꯅꯦ ꯄꯤꯁꯁꯦ ꯑꯗꯨꯝ ꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯁꯦꯝꯃꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗꯅ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯁꯦꯝꯕ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯗꯦꯠ 4ꯅꯦ ꯃꯌꯥꯝ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯣ ꯒꯤꯞ ꯑꯋꯦꯒꯤꯗꯣ ꯍꯌꯦꯡ ꯂꯥꯎꯊꯣꯛꯆꯔꯗꯣꯏꯅꯦ ꯃꯌꯥꯝ ꯀꯅꯥꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯇꯥꯏ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯑꯒꯦ ꯒꯤꯞ ꯑꯋꯦꯒꯤꯗꯣ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯖꯔꯛꯇꯣꯏꯅꯦ ꯁꯤꯗ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯕ꯭ꯔꯣꯀꯂꯤ ꯀꯣꯠꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯍꯤ ꯂꯩꯖꯔꯦ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩꯁ ꯈꯨꯠ ꯑꯅꯤꯃꯛ ꯆꯪꯗ ꯌꯥꯔꯣꯏꯍꯦ ꯁꯤꯗꯤ ꯑꯅꯤꯃꯛ ꯍꯥꯝꯃꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯍꯤ ꯍꯥꯟꯅ ꯍꯩꯖꯤꯜꯂ ꯊꯝꯈ꯭ꯔꯒꯦ ꯃꯈꯥꯗ ꯉꯁꯤꯗꯤ ꯃꯇꯨꯝ ꯑꯣꯏꯅ ꯍꯥꯟꯅ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝ ꯉꯥꯅꯨ ꯃꯍꯤꯁꯦ ꯍꯧꯗꯤ ꯍꯧꯕꯅꯦꯍꯦ ꯇꯧꯋꯦ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏ ꯇꯥꯔꯤ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯅꯤꯡ ꯄꯥꯜꯂꯦ
Mahaudi phải mày giật lên chứ đi. Iromba rero kena murukara sagale.
Padahal itu wah mau nyium tuh. Makuknya mình vẫn ngầm sim đi canh bữa Sakom jam lo sila lagi. Mẹ mình đi mà tăng đi lo xin lagi. Bye bye.